Village Community Progressive Committee-Manipur VCPC-MANIPUR gi 9th Suba Foundation Day Ngashi Pangthokkhre. Jawaharlal Nehru Manipur Dance Academy Hall near DM College campus ta VCPC-MANIPUR headquarters sinduna Unity for Socialism, Social Justice and Peace haiba team da yumpham oiduna thoramadu pangthokhi. Thoramadu da kangluk kaya gi nat ki oiba thoram kaya pangthokpada natana lamdam asigi yaifanabagi dama hiram kaya da thodang lauriba social activists kaya busu ikai khumnaba utki. अखोइना ngasi pangthoi sigi foundation day sigi mapa chana na haitare अखोइ thim di myam अखोइ mamang da tawjiba thabak thoram sing myam lei adu ngasi gi siga अखोइना sinjari ba thim masi yamna artha leiba maru ina haraka na अखोइ hanjik kan je अखोइ gi communal ga ya harmony communal ga ba conflict myam thorapa se अखोइ gi VCPC Manipur da adu ma ta sen lai jada ba VCPC Manipur di kunba Manipur yam oi ga da bani maitai na kanano maitai bangan na kanano tribe na kanano amana kanana haiba thidaba punamak apunba oina punsin minnaraga akhoi VCPC Manipur se chatmin aduna lakchari adubu ngasi ase akhoi program kaya amaro su sinjari thang tana chingba adai culture and dance maitai goiba bangan gi nat gi oiba ya hai matamda ngasi gi Manipur se da tangdu leita dana ngak leitana community oiba isu sagalak leiba Facebook ase da akhoi awaba kaya ama mayum na ba akiba kaya ama thodok kaya ama thoglak leiba se dagi khajitang orga su sep oigadra haibadu gi wakhalon du da akhoi ngasi gi foundation di ase gi mari leinana masi gi thim adu da hapchan jaraga ase gi foundation de se cultural dance ma mayam lam gi akhoi gi chini na mayam rom lengbi rak na ngasi cultural program ase pangthok chabani na kai jana ngai gi makta akhoi amana ama bu hun du na amana go hanthani yengbagi mahutta akhoi amatani Manipur ase apunba Manipur ama oidak ngai gi dama biriba yengbiriba kun punamako handuk thudong ikai khumno utcha baglo ina thada ko pangdok